Ngarang numidang pung 9 lom tarakpa ADUWAIDA Mayang Imphal Police Station na KONBA Mayang Imphal Maibam Thongkhong Da Meeoi ama Sakhangdaba Singna Makhong Da Nongmei na Kaplamle. Sakhangdaba Singna Nongmei na Kaplamlaba Meeoi adude janam sandrok maning laikai-dagi takhilambam lokhon chahi 38 apokpa laikhidrabati manglem jauk sing kawi haide. Police dagi fangba paugi matung ingna ngarang numidang pung 9 ADUWAIDA Meeoi ama Sakhangdaba Singna Meeoi amagi oi thangba Makhong Da Nongmei na Kaplamle haiba paw ama fangbadagi police ki team ama mafam aduda changsingke maduda Meeoi ama Makhong Da Nongmei maruna panbadagi soktuna lairamba thengnake police ki team maduna khonglai thuna mahakpu mafam madudagi laukhatuna PIC Mayang Imphal da puduna laikanake police na makhata na thijinbada Meeoi adu waithok bazar manaktagi mamai mamit khumba Meeoi marina mahakpu mamit khumjinduna faduna puraklaga Mayang Imphal Maibam Thongkhong manakta kaplaga hundoklambani haina police dagi fangba pawasna makhatare.